السلام عليكم ورحمة الله. الحمد لله وكفى والصلاة والسلام على سيد الأنبياء والمرسلين. أما بعد فأعوذ بالله من الشيطان الرجيم. بسم الله الرحمن الرحيم. يا أيها الذين آمنوا قوا أنفسكم وأهليكم نارا. الآية. صدق الله العظيم. الله تبارك وتعالى سورة توبة هدوك بري إيمان پورك لبا ميوي سين كوي نسا نسابسو أمسون نكوي إمون منون ميوي singbusu zahanamgi maidagi kallu haina Allah Ta'ala na haidokpiri. Yum palaba nupa nupi khudingmakna masa pami amasung masabu nungsi masa nungsi phamsu thoi pamphamsu thoi masa poktrabadi makhoine yum paliba dugi phungphadaba amadawna amasung makhoina taliba sen amadi lanthung khudingmak adu aremba tabadawna punsi se mafungphana harauna tayamna lenba adu oide yumsigi adi awatpa ama leimadawna khannai yum palaga masa pokliba mioisingna masa adugi bu makhoigi thamoigi ningthawni haina khanjai amasung makhoigi mamitki apenba oijai sauningba kayasu angang aduna haidorakliba ngangthorakliba wahi wata sing aduna penthoklaga sabar tawraga kayamarom su lenjilli haidi adugi matik masa haibasi mama mafa oiba singna pami amasung nungsi pamphamsu thoi nungsi phamsu thoi sauraklaba matungda su mama oiba mafa oiba singna masa sing adubu karamna aigi isaase punsi lelhogani karamna sahogani karamna thakhogani karamna hinghogani sina chingba khudingmak asi mama oibi mapa oiba sing khudingmakna khannai si khanphamsu thoi khanbada lali haibanati adugi matik khangadabani khandaba yadraba adumlaba posak amani mama oibi mafa oiba sing khudingmakna ado maru oiba ekhoina khangadaba potude ekho yamna khannadre kari khannade aigi isaase ai laikhidraba matungda dinda chataba औलासिंग अदुगी मनुंग दचल होगद्रा नत्रगा दीनदगी लापना थापना लैबा अदुमलबा मसासिंग ओइहोगद्रा अमसुंग अचुंबा लंबीदा लाकद्रा अरानबा लंबीदा चतखिद्रा अइना दीनगी महै असि कयाम तमहन लम्मे कयाम खंगहन लम्मे कयामना अमल तौरगा लेहौरे कोना कयाम अमल तहौखिगनी हाइबा असिदे अखोइ कै याम हेंजिन्ना हक्चिन्ना खंजिन्नादि मरु ओइबदि असेंबा मक्ति खनफम मरु ओइन हेंजन्ना अइना karamna sahogani karamna thakhogani karamna mapunse lelhogani haina mama oibi sing mapa oiba singna khallibadu adugumna sisu ekhoina sisu khanpham thoeba masa haibase adugamatik nusiribani mama oibi sing amasung mapa oiba singna kayamatik nusi haibase nupi thidriba adiyum pandriba nupa nupi sing ekhoi nakhoina di yum pandriba singnadi tabudi ekhoi nusi haibase loina taraga adum chatlibaneba adu yauna direct khanga doriba sikaram amatamdano ekhoi isa sina direct yum palaga aigi isa leiraba matungda aina aigi isa da nungsiribadu adu gi nungsibadu phoroklaba matam aduda aigi imana aigi babana aingonda su sumaina nungsibidaklibani ko nungsiribani ko haibase koi direct khangba ngamgani sini aduna mama mafa oiba singna ai isana karamna sahogani karamna thakhogani karamna selhogani karamna mapunsi lelhogani adi si khalli si khanpham su thoi khandaba yade khangadabani sidak si khalli basumaina ai isa se dingi adi mahaisi tamhalauge dingi thabuk sing quran amasung hadis ki matungina punsi lelhalge amasung ekoi laikhidraba matungda su ai isa se quran hadis ki matungina nabi gi sunnat ki tarika da punsi lenba masa sing adugi manungda salhange haibase su ekoi hotna minnaraga di khanghallaga dingi masu si suhallaga din da amal tawba औलासिंग अदुगी मनुंग ओइहन्नबगी दमक्ता पिकलिंगैदगी हौना ममा मपा ओइबसिंगना होतना बाहाइबसी यामना असौबा थौदांग अमने मसी होतना फमथोइ अखोइदि हौजिक पोक्थोरकपगा चाही अम्मा खर हेलकपा स्वाइदगी मरोन फौबा लोन बाहाइत्रिंगैदगी हौना मसा ओइबसिंग असि ममा ओइबा मफा ओइबसिंग अदुना थबुक कोमथोकनबनी हाइदुना अंगांग अदु कप्पा थेमलिबनी हाइदुना करिसु खंगद्रिबा अंगांग अदुदा फोन पिसल्ले फोन से पिसल्लगा इसै कॉमेडी amadi totopa bekar gi karisu kana daba adumlaba video kayamaro ma enghalaga angang asi matam lelhallaga mama oibi singna thabuk sunari amasung mapa oibi singna themnari kapadu masi aran bani adi makhoida pokthorak paga maro lon bahaibaga angang sing asida quran gi hadis gi din gi namaz gi roza gi हज की जकात की कलिमा की सुंबा दीन की ओइबा मसूसी चूनबगी दमक्ता हाइबा अमसुंग मंगोंदा तहनबा मंगोंदा तंबीबा मरोन थोकबा हाइबगा कलिमा सोलहनबा कुरान की हदीस की अलिफाता तंबीबा सुमाइना तौबा तारगदि अंगांग अदु दीन की मसूसी चूखिगनेबा अदु चूखिबा पिकलिंगैदा चूखिबा असिना हयेंग चावरा फौबा मंगोंदा अदुगी कोकतो अदुम लैगनेबा
ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯄꯣꯛꯊꯣꯔꯛꯄꯒ ꯏꯁꯩꯒꯤ ꯐꯤꯂꯝꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯉꯥꯡ ꯑꯁꯤ ꯂꯦꯜꯍꯜꯂꯕꯅꯤꯅ ꯑꯉꯥꯡ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒ ꯏꯁꯩꯒꯤ ꯁꯤꯡꯒꯔ ꯃꯃꯤꯡ, ꯐꯤꯂꯝꯒꯤ ꯑꯦꯛꯇꯔ, ꯑꯦꯛꯇ꯭ꯔꯦꯁ ꯁꯨꯃꯥꯏꯅ ꯑꯗꯨꯒꯤ ꯃꯃꯤꯡꯁꯤꯡꯗꯣ ꯑꯣꯏꯅ ꯆꯤꯟꯐꯥ ꯄꯨꯗꯅ ꯂꯩꯔꯦ ꯑꯃꯁꯨꯡ ꯏꯁꯩ ꯃꯔꯣꯟ ꯊꯣꯛꯄꯒꯤ ꯏꯁꯩ ꯁꯛꯄ ꯍꯩꯗꯅ ꯂꯩꯔꯦ꯫ ꯀꯨꯔꯥꯟꯒꯤ, ꯍꯗꯤꯁꯀꯤ, ꯀꯂꯤꯃꯥꯒꯤ, ꯗꯨꯋꯥꯒꯤ, ꯗꯔꯨꯗꯀꯤ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯍꯌꯦꯡ ꯆꯥꯎꯔꯛꯑꯕ ꯃꯇꯨꯡꯗꯁꯨ ꯃꯉꯣꯟꯗ ꯄꯤꯛꯂꯤꯉꯩꯗ ꯆꯨꯈꯤꯕ ꯃꯆꯨ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯤꯟ ꯑꯁꯤꯅ ꯊꯥꯞꯅ ꯂꯩꯈ꯭ꯔꯒ ꯏꯁꯩꯗ, ꯅꯣꯡꯃꯥꯏꯗ, ꯐꯤꯂꯝꯗ, ꯀꯣꯃꯦꯗꯤꯗ ꯑꯃꯁꯨꯡ ꯑꯁꯨꯝꯕ ꯕꯦꯀꯥꯔꯒꯤ ꯒꯨꯅꯥꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯗ ꯂꯨꯞꯄꯛꯂꯒ ꯑꯉꯥꯡ ꯑꯁꯤ ꯑꯗꯨꯝ ꯂꯩꯈ꯭ꯔꯒꯅꯦꯕ꯫ ꯑꯗꯨꯅ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ, ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯁꯤꯒꯤ ꯑꯉꯥꯡꯗ ꯐꯣꯟ ꯄꯤꯖꯜꯂꯒ ꯏꯁꯩꯒꯤ, ꯐꯤꯂꯝꯒꯤ ꯃꯆꯨ ꯆꯨꯍꯟꯅꯕꯒꯤ ꯍꯣꯠꯅꯕꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ, ꯁꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯁꯤꯗ ꯌꯥꯝ ꯇꯧꯅꯔꯛꯂꯤꯕ ꯑꯗꯨꯝꯂꯕ ꯊꯕꯛ ꯑꯃꯅꯤ꯫ ꯍꯖꯔꯠ ꯎꯃꯔ ꯐꯥꯔꯨꯛ ꯔꯥꯗꯤꯌꯜꯂꯥꯍꯨ ꯇꯥꯂꯥ ꯑꯟꯍꯨ ꯃꯍꯥꯛꯅ ꯈꯤꯂꯥꯐꯠ ꯈꯂꯤꯐꯥ ꯑꯣꯏꯔꯤꯉꯩꯒꯤ ꯆꯩꯅꯨꯡꯗ ꯃꯇꯝꯗ ꯃꯄꯥ ꯑꯃꯅ ꯃꯆꯥ ꯑꯃ ꯄꯨꯔꯒ ꯂꯥꯛꯏ꯫ ꯑꯗꯨꯒ ꯍꯖꯔꯠ ꯎꯃꯔ ꯐꯥꯔꯨꯛ ꯔꯥꯗꯤꯌꯜꯂꯥꯍꯨ ꯇꯥꯂꯥ ꯑꯟꯍꯨꯗ ꯍꯥꯏ, ꯍꯦ ꯑꯃꯤꯔꯨꯜ ꯃꯨꯑ꯭ꯃꯤꯅꯤꯟ, ꯑꯩꯒꯤ ꯏꯆꯥꯁꯤ ꯑꯩꯅ ꯍꯥꯏꯕ ꯑꯃꯐꯥꯎ ꯄꯥꯡꯊꯣꯛꯇ꯭ꯔꯦ, ꯑꯩꯅ ꯍꯥꯏꯕ ꯑꯃꯐꯥꯎ ꯏꯟꯗ꯭ꯔꯦ, ꯑꯩꯒꯤ ꯍꯛ ꯑꯃꯐꯥꯎ ꯄꯥꯡꯊꯣꯛꯇ꯭ꯔꯦ ꯍꯥꯏꯅ ꯍꯥꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯆꯥ ꯑꯗꯨꯅ ꯍꯥꯏ, ꯍꯦ ꯑꯃꯤꯔꯨꯜ ꯃꯨꯑ꯭ꯃꯤꯅꯤꯟ, ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯄꯥꯡꯊꯣꯛꯀꯗꯕ, ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯄꯥꯡꯊꯣꯛꯀꯗꯕ ꯍꯛꯇꯤ ꯑꯃꯐꯥꯎ ꯂꯩꯇꯕ꯭ꯔꯥ? ꯂꯩꯔꯒꯅ ꯀꯔꯤ ꯀꯔꯤ ꯍꯛ ꯂꯩꯕꯅꯣ ꯑꯝꯇ ꯇꯥꯛꯄꯤꯌꯨ ꯍꯥꯏꯅ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏ꯫ ꯃꯇꯝ ꯑꯗꯨ ꯍꯖꯔꯠ ꯎꯃꯔ ꯐꯥꯔꯨꯛ ꯔꯥꯗꯤꯌꯜꯂꯥꯍꯨ ꯇꯥꯂꯥ ꯑꯟꯍꯨꯅ ꯍꯥꯏꯗꯣꯛꯄꯤꯔꯝꯃꯤ, ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯗ ꯄꯥꯡꯊꯣꯛꯀꯗꯕ ꯍꯛ ꯑꯍꯨꯝꯅꯤ꯫ ꯑꯍꯥꯟꯕꯗ ꯃꯆꯥ ꯑꯗꯨꯒꯤꯗꯃꯛꯇ ꯑꯐꯕ ꯅꯨꯄꯤ, ꯑꯐꯕ ꯃꯃꯥ ꯊꯤꯕ ꯑꯁꯤ ꯃꯄꯥ ꯑꯗꯨꯒꯤ ꯍꯛꯅꯤ꯫ ꯑꯅꯤꯁꯨꯕꯗ ꯃꯆꯥ ꯑꯗꯨꯒꯤ ꯑꯐꯕ ꯃꯤꯡ, ꯀꯨꯔꯥꯟ ꯍꯗꯤꯁꯀ ꯆꯨꯅ ꯆꯥꯅꯕ ꯑꯗꯨꯝꯂꯕ ꯃꯤꯡ ꯊꯣꯟꯕꯤꯕ ꯑꯁꯤ ꯃꯄꯥ ꯑꯣꯏꯕꯁꯤꯡꯒꯤ ꯃꯊꯛꯇ ꯃꯆꯥꯒꯤ ꯄꯥꯡꯊꯣꯛꯀꯗꯕ ꯍꯛꯅꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯃꯆꯥ ꯑꯗꯨꯕు ꯗꯤꯟꯒꯤ, ꯀꯨꯔꯥꯟꯒꯤ ꯇꯥꯂꯤꯝ ꯑꯁꯤ ꯇꯝꯍꯟꯕꯤꯕ, ꯈꯪꯍꯟꯕꯤꯕ, ꯇꯥꯛꯄꯤꯕ, ꯇꯝꯕꯤꯕ, ꯃꯁꯥꯅ ꯇꯥꯛꯄ ꯉꯝꯗ꯭ꯔꯦ ꯀꯅꯥꯒꯨꯝꯕ ꯑꯈꯪꯕ ꯑꯍꯩꯕ ꯑꯃ ꯅꯦꯛꯂꯒ ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯇꯝꯍꯟꯕ ꯑꯁꯤ ꯃꯄꯥ ꯑꯣꯏꯕꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯛꯅꯤ ꯍꯥꯏꯅ ꯍꯖꯔꯠ ꯎꯃꯔ ꯐꯥꯔꯨꯛ ꯔꯥꯗꯤꯌꯜꯂꯥꯍꯨ ꯇꯥꯂꯥ ꯑꯟꯍꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯍꯥꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯍꯦ ꯑꯃꯤꯔꯨꯜ ꯃꯨꯑ꯭ꯃꯤꯅꯤꯟ, ꯑꯩꯒꯤ ꯕꯕꯥꯅ ꯍꯥꯏꯔꯤꯕ ꯍꯛꯁꯤꯡ ꯑꯗꯨꯗꯤ ꯑꯃꯐꯥꯎꯕ ꯄꯥꯡꯊꯣꯛꯇꯦ ꯍꯥꯏꯅ꯫ ꯍꯛ ꯄꯥꯡꯊꯣꯛꯇꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯃꯥ ꯑꯁꯤ ꯑꯗꯨꯝꯂꯕ ꯃꯩ ꯂꯥꯠꯄ ꯃꯤ ꯑꯃꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯒ ꯂꯩꯕꯤ ꯅꯨꯄꯤꯅꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯃꯤꯡꯅ ꯖꯨꯑꯜ ꯀꯧꯏ꯫ ꯖꯨꯑꯜ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯇꯣꯏꯂꯦꯠꯇ ꯂꯩꯕ ꯐꯠꯇꯕ ꯑꯗꯨꯒꯤ ꯃꯃꯤꯡꯅꯤ꯫ ꯑꯍꯨꯝꯁꯨꯕ, ꯀꯨꯔꯥꯟꯒꯤ ꯇꯥꯂꯤꯝ, ꯗꯤꯟꯒꯤ ꯑꯣꯏꯕ ꯇꯥꯂꯤꯝ ꯄꯤꯕ, ꯇꯝꯕꯤꯕꯗꯤ ꯂꯥꯏꯔꯗꯅ ꯑꯩꯉꯣꯟꯗ ꯗꯤꯟꯒꯤ ꯑꯣꯏꯕ, ꯀꯨꯔꯥꯟꯒꯤ, ꯍꯗꯤꯁꯀꯤ ꯃꯌꯦꯛ ꯑꯃ ꯐꯥꯎꯕ ꯇꯝꯕꯤꯗꯦ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯃꯇꯝ ꯑꯗꯨ ꯍꯖꯔꯠ ꯎꯃꯔ ꯐꯥꯔꯨꯛ ꯁꯥꯎꯅꯤꯡꯅ ꯃꯍꯥꯛꯀꯤ ꯕꯕꯥꯗ ꯑꯣꯟꯁꯜꯂꯒ ꯍꯥꯏꯈꯤ, ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯅꯆꯥꯒꯤ ꯍꯛꯇꯤ ꯑꯃꯐꯥꯎ ꯄꯥꯡꯊꯣꯛꯇꯅ ꯅꯍꯥꯛꯀꯤ ꯍꯛ ꯅꯍꯥꯛꯀꯤ ꯅꯆꯥꯅ ꯄꯥꯡꯊꯣꯛꯇꯦ ꯍꯥꯏꯗꯨꯅ ꯄꯨꯔꯒ ꯂꯥꯛꯂꯤꯕꯁꯤ, ꯅꯍꯥꯛ ꯅꯆꯥꯒꯤ ꯍꯛ ꯑꯗꯨ ꯍꯥꯟꯅ ꯅꯍꯥꯛꯅ ꯄꯥꯡꯊꯣꯛꯎ, ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯍꯥꯛꯀꯤ ꯅꯆꯥꯅ ꯅꯍꯥꯛꯀꯤ ꯄꯥꯡꯊꯣꯔꯛꯀꯗꯕ ꯍꯛꯁꯤꯡ ꯑꯗꯨ ꯄꯥꯡꯊꯣꯔꯛꯀꯅꯤ ꯍꯥꯏꯅ ꯃꯄꯥ ꯑꯗꯨꯗ ꯍꯖꯔꯠ ꯎꯃꯔ ꯐꯥꯔꯨꯛ ꯔꯥꯗꯤꯌꯜꯂꯥꯍꯨ ꯇꯥꯂꯥ ꯑꯟꯍꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨ ꯌꯥꯝ ꯗꯔꯀꯥꯔꯅꯤ, ꯍꯥꯏꯕꯗꯤ ꯃꯆꯥ ꯄꯣꯛꯂꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ, ꯍꯥꯏꯗꯤ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯗꯤꯟꯒꯤ ꯃꯍꯩ ꯑꯁꯤ ꯇꯝꯍꯜꯂꯒ, ꯈꯪꯍꯜꯂꯒ ꯑꯃꯜ ꯇꯧꯅꯕꯒꯤ ꯍꯣꯠꯅꯍꯟꯕ ꯑꯁꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯛꯅꯤ꯫ ꯑꯩꯈꯣꯏ ꯌꯥꯝ ꯗꯔꯀꯥꯔꯅꯤ, ꯁꯤ ꯋꯥꯈꯜ ꯊꯝꯃꯤꯟꯅꯒꯗꯕꯅꯤ꯫ ꯕꯨꯈꯥꯔꯤ ꯁꯔꯤꯐꯀꯤ ꯍꯗꯤꯁꯅꯤ, ꯀꯨꯜꯂꯨ ꯃꯧꯂꯨꯗꯤꯟ ꯌꯨꯂꯗꯨ ꯑꯂꯜ ꯐꯤꯇꯔati ꯐꯑꯕꯋꯥꯍു ꯌꯨꯍꯧꯋꯤꯗꯥꯅꯤ ꯑꯧ ꯌꯨꯅꯁꯤꯔꯣꯅꯤ ꯑꯧ ꯌꯨꯃꯖꯤꯁꯥꯅꯤ꯫ ꯄꯣꯛꯂꯛꯂꯤꯕ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯨꯁꯜꯃꯥꯟꯁꯨ ꯑꯣꯏꯔꯒ ꯄꯣꯛꯂꯛꯇꯦ, ꯍꯤꯟꯗꯨꯁꯨ ꯑꯣꯏꯔꯒ ꯄꯣꯛꯂꯛꯇꯦ, ꯀꯔꯤꯒꯨꯝꯕ ꯑꯃꯐꯥꯎ ꯑꯣꯏꯔꯒ, ꯍꯥꯏꯗꯤ ꯅꯁꯥꯔꯥ, ꯌꯍꯨꯗꯤ, ꯃꯖꯨꯁꯤ ꯑꯃꯐꯥꯎ ꯑꯣꯏꯔꯒ ꯄꯣꯛꯂꯛꯇꯦꯕ꯫ ꯀꯔꯤꯝꯇ, ꯍꯥꯏꯗꯤ ꯃꯈꯣꯏꯗ ꯙꯔꯃꯒꯤ ꯃꯆꯨ ꯆꯨꯗꯅ ꯑꯜꯂꯥꯍꯅ ꯄꯣꯛꯍꯜꯂꯛꯑꯦꯕ ꯑꯦꯅꯤ ꯃꯐꯝꯗ ꯄꯣꯛꯄ ꯇꯥꯔꯒꯁꯨ꯫ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯄꯣꯛꯂꯛꯂꯤꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅ ꯆꯠꯂꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯍꯨꯗꯤꯒꯤ ꯏꯃꯨꯡꯗ ꯄꯣꯛꯂꯨꯔꯦ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯌꯍꯨꯗꯤ ꯁꯦꯝꯗꯣꯛꯈꯤꯕ, ꯅꯁꯥꯔꯥꯒꯤ ꯌꯨꯝꯗ ꯄꯣꯛꯂꯨꯔꯦ, ꯅꯁꯥꯔꯥ ꯁꯦꯝꯗꯣꯛꯈꯤꯕ, ꯃꯖꯨꯁꯤꯒꯤ ꯌꯨꯝꯗ ꯄꯣꯛꯂꯨꯔꯦ, ꯃꯖꯨꯁꯤ ꯁꯦꯝꯗꯣꯛꯈꯤꯕꯒꯤ ꯋꯥꯅꯦꯕ꯫ ꯑꯗꯣ ꯃꯨꯁꯜꯃꯥꯟꯒꯤ ꯌꯨꯝꯗ ꯄꯣꯛꯄ ꯇꯥꯔꯒꯗꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯑꯖꯥꯟ ꯂꯥꯎꯏ, ꯏqꯥꯃꯠ ꯍꯥꯏ, ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯗ ꯇꯥꯍꯜꯂꯤꯑꯕ꯫ ꯑꯁꯨꯃꯥꯏꯅ ꯑꯇꯣꯞꯄ ꯙꯔꯃꯗ ꯄꯣꯛꯄ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯙꯔꯃꯒꯤ ꯃꯆꯨꯗꯨ ꯆꯨꯅꯕꯒꯤꯗꯃꯛꯇ ꯄꯣꯛꯂꯛꯄꯒ ꯃꯣꯏꯁꯨ ꯑꯩꯈꯣꯏꯅ ꯑꯖꯥꯟ ꯂꯥꯎꯔꯤꯕ, ꯏqꯥꯃꯠ ꯍꯥꯏꯔꯒ ꯃꯅꯥꯗ ꯇꯥꯍꯜꯂꯤꯕ ꯑꯁꯤꯒꯨꯝꯅ ꯃꯈꯣꯏꯒꯤꯁꯨ ꯆꯠꯅꯕꯤ ꯑꯗꯨ ꯇꯧꯋꯦꯕ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨ, ꯍꯥꯏꯗꯤ ꯃꯈꯣꯏꯅ ꯑꯣꯟꯊꯣꯛꯄꯅꯦꯕ꯫ ꯑꯩ ꯉꯁꯥꯏ ꯁꯣꯟꯈ꯭ꯔꯤꯕ ꯀꯨꯔꯥꯟꯒꯤ ꯑꯌꯥꯠꯇꯣ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯍꯥꯏꯔꯤꯑꯕ, ꯏꯃꯥꯟ ꯄꯨꯔꯛꯂꯕ ꯃꯤꯑꯣꯏꯁꯤꯡ, ꯅꯈꯣꯏ ꯅꯁꯥ ꯅꯁꯥꯕꯨꯁꯨ ꯑꯃꯁꯨꯡ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯕꯨꯁꯨ ꯃꯩꯗꯒꯤ ꯀꯜꯂꯨꯁꯤꯟ, ꯖꯍꯟꯅꯝꯒꯤ ꯃꯩꯗꯒꯤ ꯀꯜꯂꯨꯁꯤꯟ꯫ ꯑꯗꯣ ꯖꯍꯟꯅꯝꯒꯤ ꯃꯩꯗꯒꯤ ꯏꯁꯥꯕꯨꯁꯨ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨꯁꯨ ꯀꯔꯝꯅ ꯀꯟꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯊꯤꯐꯝ ꯊꯣꯛꯑꯦꯕ꯫ ꯖꯍꯟꯅꯝꯒꯤ ꯃꯩꯗꯒꯤ ꯀꯟꯒꯗꯧꯔꯤꯕꯁꯤ ꯑꯩ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯗꯨꯗ ꯁꯔꯤꯌꯠ, ꯁꯨꯟꯅꯠ, ꯀꯨꯔꯥꯟ ꯑꯃꯁꯨꯡ ꯍꯗꯤꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯅꯕꯤꯅ ꯇꯥꯛꯂꯝꯃꯤꯕ ꯇꯔꯤꯀꯥ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤ ꯂꯦꯟꯕ ꯑꯃꯁꯨꯡ ꯐꯠꯇꯕ ꯒꯨꯅꯥꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯏꯁꯥꯁꯨ ꯇꯧꯗꯕ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯇꯧꯔꯛꯄ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯊꯤꯡꯕ,
ꯑꯁꯤꯗꯅꯦꯕ ꯑꯩꯈꯣꯏꯅ ꯖꯟꯅꯠ ꯐꯪꯒꯗꯧꯔꯤꯕ ꯑꯃꯁꯨꯡ ꯏꯁꯥꯕꯨꯁꯨ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨꯁꯨ ꯖꯍꯟꯅꯝꯗꯒꯤ ꯀꯟꯒꯗꯧꯔꯤꯕꯁꯤ ꯑꯗꯣ ꯄꯣꯛꯂꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯃꯔꯣꯟ ꯊꯣꯛꯄ ꯍꯩꯔꯛꯄꯒ ꯍꯥꯏꯗꯤ ꯑꯜꯂꯥꯍꯨ ꯑꯛꯕꯔ ꯍꯥꯏꯕ ꯇꯝꯕꯤꯕ, ꯀꯂꯤꯃꯥ ꯁꯣꯟꯕ ꯇꯝꯕꯤꯕ, ꯔꯁꯨꯜꯒꯤ ꯃꯃꯤꯡꯁꯤꯡ ꯈꯪꯍꯟꯕ, ꯅꯕꯤꯒꯤ ꯃꯃꯤꯡꯁꯤꯡ ꯈꯪꯍꯟꯕ, ꯀꯨꯔꯥꯟꯒꯤ ꯍꯗꯤꯁꯀꯤ ꯁꯨꯒꯨꯝꯕ ꯀꯌꯥ ꯁꯍꯥꯕꯥꯏ ꯀꯤꯔꯥꯝꯁꯤꯡꯒꯤ ꯋꯥꯔꯤ ꯇꯥꯍꯟꯕ, ꯃꯈꯣꯏꯗ ꯍꯥꯏꯗꯤ ꯅꯃꯥꯖꯀꯤ, ꯍꯖꯀꯤ, ꯖꯀꯥꯠꯀꯤ, ꯀꯨꯔꯥꯟ ꯇꯤꯂꯥꯋꯠ ꯇꯧꯕꯒꯤ, ꯇꯁꯕꯤꯍꯒꯤ, ꯑꯃꯥꯜꯁꯤꯡꯒꯤ ꯍꯥꯏꯗꯤ ꯋꯥꯍꯩꯁꯤꯡ ꯀꯔꯝꯍꯥꯏꯅ ꯑꯃꯥꯜꯁꯤꯡ ꯑꯁꯤ ꯇꯧꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯈꯨꯗꯤꯡꯃꯛ ꯈꯪꯍꯟꯕꯁꯤ ꯗꯔꯀꯥꯔꯅꯦꯕ꯫ ꯑꯩꯈꯣꯏꯗꯤ ꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯐꯤꯂꯝ ꯀꯨꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯃꯤꯡ, ꯍꯦꯔꯣꯒꯤ ꯍꯦꯔꯣꯏꯟꯒꯤ ꯃꯃꯤꯡ, ꯁꯥꯟꯅꯕꯒꯤ, ꯐꯨꯠꯕꯣꯜ ꯁꯥꯟꯅꯕꯒꯤ ꯂꯣꯏꯅ ꯍꯧꯖꯤꯛ ꯏꯟꯈꯠꯂꯛꯂꯤꯕ ꯑꯉꯥꯡ ꯃꯔꯣꯟ ꯊꯣꯛꯂꯕ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯂꯤꯕꯁꯤꯡꯁꯤ ꯂꯣꯏꯅ ꯈꯪꯒꯅꯦꯕ꯫ ꯐꯤꯂꯝ ꯑꯦꯛꯇꯔ, ꯐꯤꯂꯝ ꯍꯦꯔꯣ ꯃꯃꯤꯡ 10 ꯍꯥꯏꯔꯛꯑꯣ ꯍꯥꯏꯌꯣꯕ, ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯁꯅꯨ, ꯁꯥꯎꯠꯀꯤ ꯑꯣꯏꯁꯅꯨ, ꯍꯥꯏꯊꯕ ꯉꯝꯒꯅꯦꯕ꯫ ꯑꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯈꯣꯏꯗ ꯑꯗꯨꯒꯤ ꯅꯤꯡꯁꯤꯡꯅꯕ, ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯄꯟꯅꯕ, ꯌꯦꯡꯅꯕ, ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯗꯁꯨ ꯑꯗꯨꯒꯤ ꯃꯆꯨ ꯑꯗꯨ ꯆꯨꯔꯛꯂꯤꯕꯅꯦꯕ꯫ ꯑꯗꯣ ꯑꯩꯈꯣꯏꯅ ꯅꯕꯤꯒꯤ, ꯔꯁꯨꯜꯒꯤ, ꯁꯍꯥꯕꯥꯏ ꯀꯤꯔꯥꯝꯁꯤꯡꯒꯤ ꯃꯥꯡꯗ ꯍꯧꯈ꯭ꯔꯤꯕ ꯍꯥꯏꯗꯤ ꯑꯆꯧ ꯑꯆꯧꯕ ꯕꯨꯖꯨꯔꯨꯛꯁꯤꯡ, ꯎꯂꯃꯥꯁꯤꯡ, ꯑꯗꯨꯒꯤ ꯃꯈꯣꯏꯗ ꯋꯥꯔꯤ ꯋꯥꯇꯥꯏ, ꯃꯈꯣꯏꯒꯤ ꯋꯥꯀꯤꯌꯥꯁꯤꯡ ꯑꯗꯨꯝꯂꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏꯗ ꯅꯤꯡꯁꯤꯡꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯊꯃꯣꯏꯗ ꯑꯗꯨꯒꯤ ꯃꯆꯨ ꯑꯗꯨ ꯆꯨꯈꯤꯕꯅ ꯂꯣꯏꯅ ꯅꯕꯤꯁꯤꯡꯒꯤ ꯃꯃꯤꯡ, ꯀꯂꯤꯃꯥ, ꯅꯃꯥꯖ, ꯔꯣꯖꯥ, ꯍꯖ, ꯑꯃꯥꯜꯁꯤꯡ ꯑꯁꯤꯒꯤ ꯃꯈꯣꯏꯗ ꯃꯆꯨ ꯆꯨꯔꯛꯂꯒ ꯃꯈꯣꯏꯗ ꯂꯣꯏꯅ ꯈꯪꯒꯅꯦꯕ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯐꯠꯇꯕ ꯊꯕꯛ, ꯐꯠꯇꯕ ꯂꯥꯏꯟ ꯑꯁꯤꯗꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯀꯟꯕꯤꯔꯒ ꯀꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯃꯃꯥ ꯑꯣꯏꯔꯤꯕꯁꯤꯡ, ꯃꯄꯥ ꯑꯣꯏꯔꯤꯕꯁꯤꯡ ꯑꯗꯨꯅ ꯍꯣꯠꯅꯕꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ꯫ ꯑꯕꯨ ꯗꯥꯎꯗꯀꯤ ꯍꯗꯤꯁꯅꯤ, ꯃꯨꯔꯨ ꯑꯧꯂꯥꯗꯀꯨꯝ ꯕꯤꯁꯁꯂꯥꯇꯤ ꯋꯍꯨꯝ ꯑꯕꯅꯥꯎ 7 سنين واضربوهم عليها وهم أبناء 10 وفرقوا بينهم في المضاجع. ꯅꯈꯣꯏꯒꯤ ꯅꯆꯥꯁꯤꯡꯕꯨ, ꯅꯁꯥꯒꯤ ꯅꯆꯥꯁꯤꯡꯕꯨ ꯆꯍꯤ 8 ꯍꯦꯛ ꯌꯧꯔꯛꯄꯒ ꯅꯃꯥꯖꯀꯤ ꯍꯨꯀꯨꯝ ꯇꯧ, ꯑꯃꯁꯨꯡ ꯆꯍꯤ 10 ꯍꯦꯛ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯅꯃꯥꯖ ꯁꯣꯟꯗ꯭ꯔꯦ ꯄꯣꯛꯂꯤꯕ ꯏꯆꯥꯁꯤꯡ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯐꯨ, ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯐꯃꯨꯡꯁꯤꯡ ꯇꯣꯉꯥꯜꯍꯜꯂꯨ ꯁꯤꯅꯤ꯫ ꯉꯁꯤ ꯀꯅꯥ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ 100ꯇ 99% ꯑꯃꯗꯤ ꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗꯅꯤ ꯇꯧꯔꯤꯕꯁꯤ, ꯍꯥꯏꯕꯗꯤ ꯆꯍꯤ 8ꯇꯒꯤ ꯅꯃꯥꯖꯀꯤ ꯍꯨꯀꯨꯝ ꯄꯤꯕ ꯃꯃꯥ ꯃꯄꯥ ꯌꯥꯝꯅ ꯇꯥꯡꯉꯤ, ꯑꯃꯁꯨꯡ ꯆꯍꯤ 10 ꯌꯧꯔꯛꯂꯕ ꯃꯆꯥꯁꯤꯡꯗ ꯉꯁꯤ ꯐꯥꯎꯗ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨ, ꯀꯔꯝꯕ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ, ꯃꯃꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥ ꯆꯍꯤ 10 ꯁꯨꯔꯛꯂꯕ ꯑꯗꯨ ꯅꯃꯥꯖ ꯁꯣꯟꯗꯦ ꯍꯥꯏꯗꯨꯅ ꯐꯨꯈꯤꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ? ꯌꯥꯎꯔꯒꯁꯨ 100ꯇ 1% ꯒꯨꯝꯕ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯅ ꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯃꯜ ꯇꯧꯃꯤꯟꯅꯒꯗꯕꯅꯤ꯫ ꯍꯗꯤꯁꯅꯤ, ꯇꯤꯔꯃꯤꯖꯤꯗ ꯍꯗꯤꯁ ꯑꯃꯁꯨ ꯂꯥꯛꯏ, ꯍꯥꯏꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯆꯥꯕꯨ ꯑꯗꯕ ꯇꯝꯕꯤꯕ ꯑꯁꯤꯁꯨ ꯌꯥꯝ ꯗꯔꯀꯥꯔꯅꯤ꯫ ꯑꯗꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯉꯥꯏ ꯐꯗꯕꯅꯤ꯫ ꯍꯥꯏꯗꯤ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯗ ꯍꯥꯏꯗꯤ ꯈꯨꯗꯣꯜ ꯄꯤꯔꯝꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯈꯨꯗꯣꯜꯗꯤ ꯍꯥꯏꯗꯤ ꯐꯖꯕ ꯂꯝꯆꯠ, ꯑꯗꯕ ꯕꯦꯐꯥꯔ ꯇꯝꯕꯤꯔꯝꯂꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯑꯃꯐꯥꯎ ꯄꯤꯔꯝꯗꯦ ꯁꯤ꯫ ꯑꯗꯨꯅ ꯌꯥꯝ ꯗꯔꯀꯥꯔꯅꯤ ꯍꯥꯏꯗꯤ ꯃꯆꯥꯁꯤꯡꯕꯨ ꯑꯆꯧꯕꯗ ꯑꯩꯒꯤ ꯏꯊꯛ ꯊꯣꯡꯕꯗ ꯀꯔꯤ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯒꯅꯤ, ꯀꯔꯝꯕ ꯋꯥꯍꯩ ꯍꯥꯏꯒꯅꯤ, ꯏꯈꯥ ꯇꯥꯕꯗ ꯀꯔꯝꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯒꯅꯤ, ꯀꯔꯝꯍꯥꯏꯅ ꯃꯤꯅꯨꯡꯁꯤ ꯎꯠꯀꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯁꯤꯡꯗ ꯇꯝꯐꯝ ꯊꯣꯛꯏ꯫ ꯃꯆꯥ ꯅꯨꯄꯥ ꯈꯛꯇ ꯅꯠꯇꯦꯕ, ꯗꯤꯟꯒꯤ ꯇꯥꯂꯤꯝ ꯑꯃꯁꯨꯡ ꯗꯔꯀꯥꯔꯅꯤ, ꯌꯥꯝ ꯗꯔꯀꯥꯔꯅꯦꯕ꯫ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯩꯕ, ꯁꯤꯗ ꯀꯔꯤꯝꯇ ꯅꯨꯄꯥ ꯅꯨꯄꯤ ꯈꯦꯠꯅꯕ ꯂꯩꯇꯦ꯫ ꯅꯨꯄꯥꯅ ꯈꯪꯕ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯑꯗꯨꯒꯨꯝꯅ ꯅꯨꯄꯤꯁꯨ ꯈꯪꯍꯟꯕ ꯗꯔꯀꯥꯔꯅꯤ꯫ ꯑꯗꯣ ꯃꯆꯥ ꯅꯨꯄꯤꯅ ꯇꯝꯍꯟꯗ꯭ꯔꯦ, ꯅꯨꯄꯥ ꯈꯛꯇ ꯗꯤꯟꯒꯤ ꯇꯥꯂꯤꯝ ꯑꯃꯁꯨꯡ ꯇꯔꯕꯤꯌꯠꯁꯤ ꯇꯝꯍꯜꯂꯦ, ꯈꯪꯍꯜꯂꯦ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯄꯥ ꯑꯣꯏꯕ, ꯃꯃꯥ ꯑꯣꯏꯕꯤꯁꯤꯡ ꯑꯗꯨꯅ ꯖꯨꯜꯃ ꯇꯧꯕꯅꯤ ꯍꯥꯏꯅ ꯂꯧꯐꯝ ꯊꯣꯛꯏ, ꯂꯧꯒꯅꯦꯕ꯫ ꯁꯤ ꯐꯠꯇꯕ ꯊꯕꯛꯅꯤ, ꯇꯧꯔꯣꯏꯗꯕꯅꯤ꯫ ꯃꯆꯥ ꯅꯨꯄꯤ ꯑꯗꯨꯁꯨ ꯗꯤꯟꯒꯤ ꯇꯥꯂꯤꯝ ꯑꯃꯁꯨꯡ ꯇꯔꯕꯤꯌꯠ ꯑꯁꯤ ꯅꯨꯄꯥꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯑꯗꯨꯒꯨꯝꯅ ꯅꯨꯄꯤꯁꯨ ꯗꯔꯀꯥꯔ ꯑꯣꯏ꯫ ꯍꯖꯔꯠ ꯑब्ꯗꯨꯜꯂꯥ ꯏꯕꯅꯦ ꯑब्ꯕꯥꯁ ꯔꯗꯤꯌallahu ta'ala anhudagi riwayatꯅꯤ, ꯅꯕꯤ ꯀꯔꯤꯝ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯗꯣꯛꯄꯤꯔꯝꯃꯤ, ꯃꯆꯥ ꯅꯨꯄꯤ ꯄꯣꯛꯂꯦ ꯍꯥꯏꯗꯨꯅ ꯍꯤꯡꯅ ꯗꯐꯜ ꯇꯧꯗ꯭ꯔꯦ, ꯅꯨꯄꯥꯁꯤꯡꯗ ꯊꯋꯥꯏ ꯌꯥꯎꯔꯤꯕ, ꯊꯋꯥꯏ ꯂꯨꯞꯂꯤꯕ ꯑꯗꯨꯒꯨꯝꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯂꯨꯞꯂꯦ, ꯍꯥꯏꯗꯤ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯂꯦ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯍꯥꯏꯔꯤꯕ ꯃꯤꯁꯛ, ꯍꯥꯏꯔꯤꯕ ꯃꯃꯥ ꯃꯄꯥ ꯑꯗꯨꯕꯨ ꯖꯟꯅꯠꯇ ꯆꯪꯍꯟꯕꯤꯒꯅꯤ ꯁꯤꯅꯤ꯫ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡ, ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯒꯤ ꯍꯛꯁꯤꯡ ꯑꯁꯤꯕꯨꯁꯨ ꯌꯥꯝ ꯗꯔꯀꯥꯔꯅꯤ ꯄꯥꯡꯊꯣꯛꯄ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡ ꯑꯗꯨꯅ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯍꯛꯁꯤꯡ ꯑꯗꯨ ꯃꯔꯝ ꯆꯥꯅ ꯑꯗꯥ ꯇꯧꯈ꯭ꯔꯦ, ꯄꯥꯡꯊꯣꯛꯈ꯭ꯔꯦ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯍꯌꯦꯡ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯤꯁꯤꯡ ꯑꯗꯨꯒꯤꯁꯨ ꯍꯛ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯔꯛꯀꯅꯤ꯫ ꯍꯛꯁꯤꯡ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯑꯗꯥ ꯇꯧꯕ ꯉꯝꯕꯒꯤ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯇꯧꯐꯤꯛ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯋꯃꯥ ꯑꯂꯩꯅ ꯏꯜꯂꯜ ꯕꯂꯥ꯫